Birth control pill Sijinnabana Hakchangda Piba Kannaba Amadi Asokpasingi Matangda Khangjinsi article asi huyalan pau sege lauksing pugai gi kalam dagi lokachavane aikoina kaman oina birth control pill haina khangnariba combined oral contraceptive pill COCP asi maruwaina nupi singna mirol handana bahona bada sijinnaba hidak makhal amane birth control pill na chada marfu draga mapan gi changda angang ohendaba ngami adubo masina haktinnabadagi sandorak palaina makhal sing haibade HIV gumbade ngakthokpa ngamde birth control tablet ase estrogen amasung progesterone haina khangnaba hormone sing punsilaga sembane hairiba tablet makhal asina ovulation dagi ngakthokpa ngamme birth control pill na nupi gi cervix ki akoibada leriba mucus sing thaba kungba hengadale masina maram oiraga sperm na uterus ta changna bohonabada mapung phana mai pakpa ngamandabaga loinana ek amata yahonde tablet asida yauri ba hormone sing asina maram oiraga uterine lining gi masakta ahong balakhan baga loinana sperm egg sing na uterine wall sing faujina bohonabada awabo helle birth control pill na miron badagi ngakthokpada maruwaina sijinnarabasu masi chabana hakchangda kannaba kaya su pide kannaba kaya pirabasu mangjaba kharadi leitaba natte birth control pill sing chabana nupi singi thagi khongkap lakpa matamda I ka hena chatpadagi thingba ngamme masida natana thagi khongkap changna henba made endometriosis adenomyosis amasung hirsutism na chingba health issues singdagi ngakthokpasu ngamme tablet makhalasi chabana hakchangda kannaba pi haiba khanglabasu yariba makhai aikoina pharmacy amadagi tablet asi leiduna chanaba wakhal dikhalloidabane chaba tarabasu doctor nantraga hiram asigi matangda munna khangba miyoi singdagi pauktak logduna sagadabane maramdi masina hakchangda mangjaba kharadi pire tablet asi charuba matamda hakchangda nungaitaba yawraklabade khudakta medical practitioner sing tanagadabane amarom da birth pill chabana hakchangda piba kannaba sing amade nungaitaba singi matangda aikoi hojik khangminarase ahanbada birth pill chabana nupi singna thagi khongkap lakpa matamda I ka hena chatpadagi thingba ngambaga loinana thagi khongkap lakpa matamda anaba phawbagi sangsu yamna hanthanba ngamme masida natana thagi khongkap sang naina laktaba singi oinasu sang naina lakhanbada mateng pange masina maram oiraga nupi kharade birth control pill sing sijinnaduna thagi khongkap lakpagi mawong maril tahanana bohonare ani subada hormonal contraception na endometrial colorectal amasung ovarian cancer sing thogalakpadagi ngakthokpa ngamme oral contraceptive sing sijinnabana endometrial cancer form tawbagi chang asi chada kunthra gi changda hanthanba ngamme oral contraceptive sing chang henna sijinnabana cancer na halakpagi chang yamna hanthanba ngamme masigi mathakta nupi amana birth control pill sing matam khara charam laga lepkhiba tarabasu madugi kannabadi chahi romda phangle tablet makhal asi chabana colorectal cancer form tawrokpagi chang chada taraga manga dagi kun phauba hanthanba ngamme ahum subada birth control pill sing chabada nupi gi thagi khongkap lakbada kannaba khara piba ngamlabasu karigumba matamda hidak asi charuba matamda kok ngauba madi oningba phauroklabadi khudakta khangai singa tanagadabane tablet asi chage hairabadi tumlamdaida natraga chak chaba loiraba matungda chagadabane mari subada ikoigi hakchangda hormone sing balance tawduna thamnaba honabada karigumba matamda tablet asida yauriba hormone singna akaiba piraktaba natte masina maram oiraga ikoigi pukning wakhal sonthanba amade atanba phawhalakane phiba masi laklabadi akhangai singa tanaduna paikhatpa yaba section thawrang sing paikhanaba honagadabani haire article asi reliable source ta yumpham oiraga phongbane adubu masina medical professional singi paukta ki mahut sinaba honabadi natte